Ngasi leiriba world order asida protector of the free world system ni haiduna superpower country ni hairiba United States of America asigi maikei malem asigi leiriba country khudingma asibu dictate tawri country asigi oiba politics ta taba matamna hauji ikui kuidringai gi matam asida malem asigi khwaidi yamna sinjau paiba Elon Musk hairiba miyoi asiga Donald Trump hairiba hauji US ki president oidiba miyoi asiga yanaraktabadagi mahaki oiba tonganba political party ama semlekpa matamda Donald Trump ki maikei digi hairiba miyoi asibu South Africa da mahaki horokpam oidiba mafam asita deport tawgani haibigi oiba kihan khanganba nakal amaromdana hauji US ki president oidiba illegal immigrants kaya amabu deport tawriba Donald Trump hairiba miyoi asisu USA hairiba country asida horakiba miyoi amanate ki mapa mapu asi USA da laktuna laikraba matungda mahak asi kona lakibani haiduna atopa luchingba kaya ki maikei ki su Donald Trump bu nahungna ningsinghalli adabu masida ikoina khangdaba wafam ama haiba taragadi ngasi United States of America hairiba country asibu chalairiba economically natragana politically masak naina order lairiba miyosing asi amata America hairiba mafam asigdagi haurakpa natte loilam sandoknabagidamakkta Europe dagi lakiba miyosingna ayambani khudingmak pungan kumana anawa video amada amukana taran okchuri ngasi oiba video asida United States of America haina ngasi world asigi superpower ni haina lairiba country asida khundarak liba miyosing asigi oiba samlapa history yengbinasi ngasi aikoina United States of America haina khangnariba American continent gi northern thangba sarukta lairiba country asi chahi lising kaya gi mamangdagi tribal miyoi kaya amana khundaduna lairakiba mafam amakangni hairiba mafam asida lairamba mafam asigi yellow mi oiriba indigenous miyosing asi 1492 fogbugi mamangdadi Native Americans sing asi maru oina Iroquois, Cherokee, Navajo, Sioux amasung makal makha kaya gi group singni Matamaduda leiramliba tribal miyosing adu makoyi oiba tongan ba manadaba lon kaya ama leirami tongan ba makal makha kaya gi oiba culture sing leirami tongan ba makoi masel oina hingminaba yanabagi damakta makal makha kaya gi oiba political system sing leirambagi oiba record ningtizana leiri hairiba mafam asida khundaduna leiriba miyosing asida khwaidagi yamna chawba awonba ama lakibasi 1492 gi chahi asida European explorer Christopher Columbus hairiba miyoi asina mafam asibu thengnakibadagini mahangna mafam asi yorukpada ihanana phungdoklamba wafam asi hairiba mafam asi asangbadana thallaba laihauna pik thallaba mafam amakhakni aikoina lakiba lam adumatik yamna manadaba ching yamna leitaba apakpa mafam tana thallaba ayingba nungsitsitpa leibe yamna nungaigadaba mafam amani haiduna saitaramki masigi makha tarakpasidi hairiba mafam asigi oina matam kuinedagi leirakliba chanabai asida pungon onkre mafam asida leiramliba miyosingna amukta fawba khalludaba kaya ama lakhi Matamaduda leiramba technology da khara yamna advance oikraba European countries sing asigi maikeidigi makoigi oiba loilam sandoknaba tongan ba colony kayam lawchinnabagi damakta chatharakba khongthang singi manungda Spanish, Dutch, English amasung French miyoi kayam hairiba mafam asida lakba horakki Europe dagi lakiba miyoi makhal kaya sing asigi maikeidigi lehaw leiraba mafam asidagi fangliba potok sing asibu lalon itik tawba trade tawbadagi hendoktuna mafam fazaba leiba nungaigadaba kaya ama chidoktuna makoina khunda leita bhausilakki Spain hairiba country asidagi lakiba Spanish miyosing asigi maikeidagi America gi southwestern thangba saruk amasung ngasi aikoina Florida haira khangnariba mafam asida khunda selakki France dagi lakiba miyosing asigi maikeidagi Mississippi turenga naknaba amasung Canada gi mafam kaya ama kuki machiga chap manana Dutch miyoi kaya ama gi maikeidagi su New Amsterdam kaina khangnariba mafam asi makoina hawdokibani makoising asigi manungda khwaidagi yamna chawbu impact piramkiba asi England dagi lakiba English miyosing asini 1607 da makoina Jamestown haiduna Virginia hairiba mafam asida ama hawdoklamki 1620 da miyamlaba miyoi kaya ama laktuna Plymouth da laisilaki masigi makha chatharakpo oina British colony taraga humdoi amasu eastern thangba coast tapna laisilaki lakliba miyosing asigi maraktagi British Kangbusing asini khwaidagi yamna asi America USA haina khangnariba mafam asibu colonize tawduna resource ke amu ka hena lawthoklamba hairiba kangbu asigani ngasi ekoina American haina khangnariba miyoi asigi maikeidigi lan soknaduna ningtamba fangkriba asisu Europe dagi lakiba European settlers sing asina lakpa matamda makhoi khakta laklamde mafam asida makoina karbar tawba nungainaba lalon itik tawba nungainaba posai sing thanabagi damakta Africa dagi miyoi ke ama masana yazadana namna faduna poraklaba matungda slave oina mafam asida makoigi dabakta thabak suhalamki yana anboina 1619 da
Virginia hairiba mafam asida Afrikadagi slabsing porakpa hauki. Matau asum tawduna masigi makha tarakpa century anirom fawba Afrikadagi aduki matik yamlaba miyosing asibu faduna poraklaba maptungda hairiba mafam asida European miyosing asina lalon itik tawnabagidamagta puthokliba polamsing asi thahanba masibu yengsinhanba amasung makoigidamakta thabak kaya ama suhanduna makoi asi slave oina adumak thamlamki. Maruoina southern thangba colony singda leiramba Afrikadagi porakiba miyosing asina levelgi oiba thaba asi suraba matungda matam adugi oina leiramliba American economy asi makoidi yamna chawna depend tawduna leiribani tawbatabu porakliba miyosing adu sa san yokbagumna karigumba khara pijaraba matungda pangleida leijajanu haina aduki matik yamna tamthina tawbikibagi oiba wari kaya ama ngasisu puwarigi lamaida mayeklana iduna leiri. America ki colony kaya ama British control da leirakliba asi matamgi matung inna America haiba wakalon ama laktuna makogi oiba tonganba country ama gi oiba wakalon laktuna the American Revolution lakpa haurukraba matungda America hairiba country asi July 4, 1776 da ningtamba country amani haiduna lauthokraba matungda Treaty of Paris 1783 da Britain gi maikei gi USA asi ningtamba country amani haiduna recognize tawraba matungda landfam adu loisinkraba matung asida mafam asigi oina yamna chawba onba amasu lakhi. Matam kuina ningtamnabagidamagta yamna chawba movement ama leikraba matungda United States of America hairiba country asi form tawba hauruktuna country amagi oiba lambi amada changsinba haurakpada mafam asigi oina khundaduna leiriba miyosing asigi maikei nongsup maikei pangna makoigi oiba lam asi tapna tapna chawthokpa haurakki. Makhal makha kayagi oina manadraba miyoi kaya amana punsinduna semlakkiba United States of America hairiba country asigi khundaduna leiriba miyoi asina makoigi oiba lam asi chawthorkpa matamdasu hairiba mafamsing aduda maru oina western thangba sarukta khundaduna leiramba tribal miyoi kaya ama hairiba mafamsing adudaki takthokpigi tanthokpigi aduki matik yamna tamchina hatokhi. USA gi maikeidagi naunu lakiba miyosing adugi maikeidagi makoigi oiba lam asi chawthoktuna country ama semlaknabagi damakta sangselakliba khongthang aduda thengnakiba achauba landfam khara haiba taragadi Circumstance War 1881 dagin 1830 Creek War Seminole Wars amasung Black Hawk War na singba asi panba yai 1830 da laikiba US government ki oiba policy Indian Removal Act 1830 gi matung inna Southwestern thangba da leiriba tribes sing asibu nampu da makoigi oiba mafam sing asi hongdoktura relocate tawhankiba aduda kaya amabuna reservation system gi makhada makoi asi yamna hanthaba thak amada fajin punchiduna mafam amada yomsinduna thamba Christopher Columbus na America hairiba mafam asi hek discover tawramlaba matungda Europe taki lakiba colonizer kaya sing asina lakpa matamda karigumba landfam amata fawba soknadringaida makoida porakpa makoigi masada yaurukpa makhal makha kaya gi oiba laina sing asina maram oiduna mafam asida leiramba Native Americans kaya ama madugi oibi immunity adu leitabana aduki matik yamlaba lainasing sandoktuna sikrabani masigi makha tarakpada amuk makoigi oiba colony asi sandorakpa matamda tapna tapna lawsinba matamgi oina adumak lawsitkibadagi hendoktuna America hairiba country asina United States of America haina form tawduna country ama oirakpa matamda makoigi oiba expansion gi oiba process asida aduki matik yamlaba tribal miyosing Native American kaya amabu hatuna tanthokpiki matam adugi landfam aduda hingauraba matam adugi ihawsingda lemhauraba tribal miyoi kaya ama ngasimak USA hairiba malem asigi super power ni haiduna democratic principle da chatlibani khwaidiki yamna miyoibagi damakta khallibani haiba country asida tribal miyoi kaya ama makoigi right fangnabagi damakta lanthengnaba ngasi su lepti mafam kaya amada makoigi hana leiramba matam amada leiramba makoigi oiba culture amasung punsi mahing adu amuk na honana hanjinnabagi damakta yamna kana honari masini ngasi aikoina USA haina khangnariba American continent gi manung channa leiba yamna mapangal kallaba country asigi oina matau karam tawduna miyosing khundaba haurakki haibigi oiba samlappa wari video asi loiba fawwi yengbirakliba itininaw singda wafam amada thamjage madudi masi fawwi yenglakpa matamda karigumba kanaba kharadang oirabasu phangi haina khanba taragadi adom gi WhatsApp status ta share tawbiyu atopa miyosingdasu yohan kinabagi damakta tawbatabu video download tawduna amukka logo hapchinduna isa gi saduna thagatpagi oiba thaba adudi tawbidanabagi damakta ningsingjari ngasi leiriba world order asida protector of the free world system ni haiduna superpower country ni hairiba United States of America asigi maikeidigi malem asigi leiriba country khudingma asibu dictate tawri country asigi oiba politics taba matamna hauji ikui kuidringai gi matam asida malem asigi khwaidi yamna sinjau paiba Elon Musk hairiba miyoi asiga
Donald Trump hairiba hauji US ki president oiriba mioi asiga yanaraktabadagi mahakki oiba tonganba political party ama semlakpa matamda Donald Trump ki maikeidagi hairiba mioi asibu South Africa da mahakki horakpam oiriba mafam asita deport tawgani haibagi oiba kihan khanganba nakal amaromdana hauji US ki president oiriba illegal immigrants kaya amabu deport tawriba Donald Trump hairiba mioi asisu USA hairiba country asida horakiba mioi amanate mahaki mapa mapu asi USA da laktuna laikraba matungda mahak asi kona lakibani haiduna atopa luchingba kayagi maikaidi kisu Donald Trump bu nahuna ningsinghalli adabu masida ikoina khangdaba wafam ama haiba taragadi ngasi United States of America hairiba country asibu chalairiba economically natragana politically masak naina order lairiba miosing asi amata America hairiba mafam asidagi haurakpa natte loilam sandoknabagidamakta Europe-dagi lakiba miosingna ayambani Kudingmak pungan Khuman anauba video amada amukka na taran okchuri. Ngasigi oiba video asida United States of America haina ngasi world asigi support power ni haina ladiba country asida khundarak liba miyoising asigi oiba samlapa history yengbinasi. Ngasi aikoina United States of America haina khangnariba American continent gi northern thangba sarukta laiba country asi chahi lising kayagi mamangdagi tribal miyoy kaya amana khundaduna lairakkiba mafam amma khangni. Hairiba mafam asida lairamba Mafam asigi yellow mi oiriba indigenous miosing asi 1492 fogbugi mamangdadi Native American sing asi maruoina Iroquois, Cherokee, Navajo, Sioux amasung makal makha kayagi oiba matamadud lairamliba tribal miosing adu makoyi oiba tongan ba manadaba lon kaya ama lairami tongan ba makal makha kayagi oiba culture sing lairami tongan ba Makoi masel oina hingminaba yanabagidamagta makal makha kayagi oiba political system sing lairambagi oiba record ningtizana lairi. Hairiba mafam asida khundaduna lairiba miyoising asida khwaidagi yamna chawba awonba ama lakibasi 1492 gi chahi asida European explorer Christopher Columbus hairiba miyoy asina mafam asibu thengnakibadagini. Mahangna mafam asi yorukpada ihana na phongdoklamba wafam asi hairiba mafam asi asangbadana thallaba laihawna pik thallaba mafam ama khakni. Aikoina lakiba lam adudagi adukimatik yamna manadaba yamna laitaba apakpa mafamtana thallaba ayingba nungsitsitpa laibi yamna nungaigadaba mafam amani haiduna saitaramki masigi makha tarakpasidi hairiba mafam asigi oina matam kuinedagi leirakliba chanaba asida pungon onkre mafam asida leiramliba miyoisingna amukta fawba khalludaba kaya ama lakhi matam aduda leiramba Technology da khara yamna advance oikraba European countries sing asigi maikeidagi makoigi oiba loilam sandoknaba tongan ba colony kayam lawchinnabagi damakta chatharakba khongthang singi manungda Spanish, Dutch, English amasung French mioi kayama hairiba mafam asida lakba horakki Europe dagi lakiba mioi makhal kaya sing asigi maikeidagi lehaw leiraba mafam asidagi fangliba potok sing asibu lalon itik tawba trade tawbadagi hendoktuna mafam phajaba laiba nungaigadaba kayama chidoktuna makoina khunda leita bhausilakki Spain hairiba country asidagi lakiba Spanish miosing asigi maikeidagi America gi southwestern thangba saruk amasung ngasi aikoina Florida haira khangnariba mafam asida khunda selakki French dagi lakiba miosing asigi maikeidagi Mississippi turen ga naknaba amasung Canada gi mafam kaya amada sandoktuna khunda ba hauki machiga chap manana das mioi kya amagi maikeidagi su New Amsterdam ngasi New York haina khangnariba mafam asi makoina haudokhibani makoising asigi manungda khwaidagi yamna chawbu impact piramkhiba asi England dagi lakiba English miosing asini 1607 da makoina Jamestown haiduna Virginia hairiba mafam asida ama hudoklamki 1620 da miyamlaba mioi kaya ama laktuna Plymouth laisilaki masigi makha chatharakpo oina British colony taraga humdoi amasu eastern thangba coast tapna laisilaki lakriba miosing asigi maraktagi British kangbusing asini khwaidagi yamna asi America USA haina khangnariba mafam asibu colonize tawduna resource ke amu ka hena lokthoklamaba hairiba kangbu asigani ngasi ekoina American haina khangnariba mioi asigi maikeidigi lan soknaduna ningtamba fangkriba asisu Europe dagi lakiba European settlers sing asina lakpo matamda makhoi khakta laklamde mafam asida makoina karbar tawba nungainaba lalon itik tawba nungainaba posai sing thanabagi damakta Africa dagi mioi ke ama masana yazadana namna faduna poraklaba matungda slave oina mafam asida makoigi dabakta thabak suhalamki yana anboina 1619 da Virginia hairiba mafam asida Africa dagi slave sing porakpa hauki matawasum tawduna masigi makha tarakpa century ani rom fawba Africa dagi adukimatik yamlaba miosing asibu faduna poraklaba maptungda
Hairiba mafam asida European Musing asina lalon itik taunabagi damakta puthokliba polamsing asi thahanba masibu yengsinhanba amasung makoigi damakta thabak kaya amasu handuna makoi asi slave oina adamak thamlamki maruoina southern thangba colony singda leiramba Africa dagi porakiba miyosing asina level gi oiba thaba asi suraba matungda matam adugi oina leiramliba American economy asi makoidi yamna chawna depend tawduna leiribani tawbatabu porakliba miyosing adu sa san yokpagumna karigumba khara pijaraba matungda pangleida leijasanu haina aduki matik yamna tamthina tawbikibagi oiba wari kaya ama ngasisu puwarigi lamaida mayeklana iduna leiri America gi colony kaya ama British control da leirakliba asi matamgi matung inna America haiba wakalon ama laktuna makogi oiba tonganba country ama gi oiba wakalon laktuna the American Revolution lakpa haurakhraba matungda America hairiba country asi July 4, 1776 da ningtamba country amani haiduna lauthokhraba matungda Treaty of Paris 1783 da Britain gi maikei gi USA asi ningtamba country amani haiduna recognize tawraba matungda lanfam adu loisinkraba matung asida mafam asigi oina yamna chawba onba amasu lakhi matam kuina ningtamnabagi damakta yamna chawba movement ama leikraba matungda United States of America hairiba country asi form tawba hauruktuna country amagi oiba lambi amada changsinba haurakpada mafam asigi oina khundadina leiriba musing asigi maikei gi nongsup maikei pangna makoigi oiba lam asi tapna tapna chawtokpa haurakki makhal makha kayagi oina manadraba miyoi kaya amana punsinduna semlakkiba United States of America hairiba country asigi khundaduna leiriba miyoi asina makoigi oiba lam asi chawthorakpa matamdasu hairiba mafamsing aduda maru oina western thangba sarukta khundaduna leiramba tribal miyoi kaya ama hairi mafamsing aduda ki takthokpigi tanthokpigi aduki matik yamna tamchina hatokhi USA gi maikei digi naunu lakiba musing adugi maikei digi makoigi oiba lam asi chawthoktuna country ama semlaknabagi damakta sangselakliba khongthang aduda thengnakiba achauba lanfam khara haiba taragadi Circumstance War 1881 dagin 1830 Creek War Seminole Wars amasung Black Hawk War na singba asi panba yai 1830 da laikiba US government ki oiba policy Indian Removal Act 1830 gi matung ina Southwestern thangba da leiriba tribes sing asibu nampu da makoigi oiba mafam sing asi hongdoktura relocate tawhankiba aduda kaya amabuna reservation system gi makhada makoi asi yamna hanthaba thak amada phajin punchiduna mafam amada yomsinduna thamba Christopher Columbus na America hairiba mafam asi hek discover tawramlaba matungda Europe ta ki lakiba colonizer kaya sing asina lakpa matamda karigumba lanfam amata fawba soknadringaida makoida porakpa makoigi masada yaurukpa makhal makha kaya gi oiba laina sing asina maram oiduna mafam asida leiramba Native Americans kaya ama madugi oibi immunity adu leitabana aduki matik yamlaba laina sing sandoktuna sikrabani masigi makha tarakpada amuk makoigi oiba colony asi sandorakpa matamda tapna tapna lausinba matamgi oina adumak lausitkibadagi hendoktuna America hairiba country asina United States of America haina form tawduna country ama oirakpa matamda makoigi oiba expansion gi oiba process asida aduki matik yamlaba tribal musing Native American kaya amabu hatuna tanthokpiki matam adugi lanfam aduda hingauraba matam adugi ihawsingda lemhauraba tribal miyoi kaya ama ngasimak USA hairiba malem asigi super power ni haiduna democratic principle da chatlibani khwaidagi yamna miyoibagi damakta khallibani haiba country asida tribal miyoi kaya ama makoigi right fangnabagi damakta lantengnaba ngasi su lepri mafam kaya amada makoigi hana leiramba matam amada leiramba makoigi oiba culture amasung punsi mahing adu amuk na honana hanjinnabagi damakta yamna kana honari masini ngasi aikoina USA haina khangnariba American continent gi manung channa leiba yamna mapangal kallaba country asigi oina matau karam tawduna miyosing khundaba haurakki haibigi oiba samlappa wari video asi loiba fawba yengbirakliba itininaw singda wafam amada thamjage madudi masi fawba yenglakpa matamda karigumba kanaba kharadang oirabasu phangi haina khanba taragadi adom gi WhatsApp status ta share tawbiyu atopa miyosingdasu yohankinabagi damakta tawbatabu video download tawduna amukka logo hapchinduna isa gi saduna thagatpagi oiba thaba adudi tawbidanabagi damakta ningsingjari ngasi leiriba world order asida protector of the free world system ni haiduna superpower country ni hairiba United States of America asigi maikei gi malem asigi leiriba country khudingma asibu dictate tawri country asigi oiba politics taba matamna hauji ikui kuidringai gi matam asida malem asigi khwaidi yamna sinjau paiba Elon Musk hairiba miyoi asiga Donald Trump hairiba hauji US ki president oidiba miyoi asiga yanaraktabadagi maki oiba tonganba political party ama semlakpa matamda Donald Trump ki maikei gi hairiba miyoi asibu South
Africa da mahaki haurakpam oiriba mafam asita deport tawgani haibagi oiba kihan khanganba nakal amaromdana hauji US ki president oiriba illegal immigrants kaya amabu deport tawriba Donald Trump hairiba miyoi asisu USA hairiba country asida haurakiba miyoi amanate mahaki mapa mapu asi USA da laktuna laikraba matungda mahak asi kona lakibani haiduna atopa luchingba kaya ki maikaidi kisu Donald Trump na hungna ningsinghalli adabu masida ikoina khangdaba wafam ama haiba taragadi ngasi United States of America hairiba country asibu chalairiba economically natragana politically masak naina order lairiba miyosing asi amata America hairiba mafam asidagi haurakpa natte loilam sandoknabagidamagta Europe-dagi lakiba miyosingna ayambani khudingmak pungan makumana anawa video amada amukka na taran okjuri ngasigi oiba video asida United States of America haina ngasi world asigi super power ni haina lairiba country asida khundarakliba miyosing asigi oiba samlapa history yengbinasi ngasi aikoina United States of America haina khangnariba American continent gi northern thangba sarukta lairiba country asi chahi lisin kaya gi mamangdagi tribal miyoi kaya amana khundaduna lairakiba mafam amakhangni hairiba mafam asida lairamba mafam asigi yellow mi oiriba indigenous miyosing asi 1492 forbugi mamangdadi Native American sing asi maru oina Iroquois, Cherokee, Navajo, Sioux amasung makal makha kaya gi oiba tribal group singni matam aduda lairamliba tribal miyosing adu makoi oiba tongan ba manadaba lon kaya ama lairami tongan ba makal makha kaya gi oiba culture sing lairami tongan ba makoi masel oina hingminaba yanabagi damakta makal makha kaya gi oiba political system sing lairambagi oiba record ningtizana lairi hairiba mafam asida khundaduna lairiba miyosing asida khwaidagi yamna chawba awonba ama lakibasi 1492 gi chahi asida European explorer Christopher Columbus hairiba miyoi asina mafam asibu thengnakibadagini mahangna mafam asi yorukpada ihanana phungdoklamba wafam asi hairiba mafam asi asangbadana thallaba laihawna pik thallaba mafam amakhakni aikoina lakiba lam adudagi adukimatik yamna manadaba ching yamna leitaba apakpa mafam tana thallaba ayingba nungsit sitpa laibe yamna nungaigadaba mafam amani haiduna saitaramki masigi makha tarakpasidi hairiba mafam asigi oina matam kuinedagi leirakliba chanaba asida pungon onkre mafam asida leiramliba miyosingna amukta fawba khalludaba kaya ama lakhi matam aduda leiramba technology da khara yamna advance oikraba European countries sing asigi maikaidagi makoigi oiba loilam sandoknaba tongan ba colony kaya ama lokshinnabagi damakta chatharakpa khongthang singi manungda Spanish, Dutch, English amasung French miyoi kaya ama hairiba mafam asida lakpa horakki Europe-dagi lakiba miyoi makhal kaya sing asigi maikaidagi laihaw lairaba mafam asidagi fangliba potok sing asibu lalon itik tawba trade tawbadagi hendoktuna mafam phajaba laiba nungaigadaba kaya ama chidoktuna makoina khunda laitaba hausilakki Spain hairiba country asidagi lakiba Spanish miyoi sing asigi maikaidagi America gi southwestern thangba saruk amasung ngasi aikoina Florida haira khangnariba mafam asida khunda selakki French dagi lakiba miyoi sing asigi maikaidagi Mississippi Turenga naknaba amasung Canada gi mafam kaya amada sandoktuna khundaba hauki machiga chap manana Dutch miyoi kaya amagi maikaidagi su New Amsterdam ngasi New York haina khangnariba mafam asi makoina haudokhibani makoising asigi manungda khwaidagi yamna chawbu impact piramkhiba asi England dagi lakiba English miyosing asini 1607 da makoina Jamestown haiduna Virginia hairiba mafam asida ama haudokhlamki 1620 da miyamlaba miyoi kaya ama laktuna Plymouth da laisilakki masigi makha chatharakpo oina British colony taraga humdoi amasu eastern thangba coast tapna laisilakki lakliba miyosing asigi maraktagi British kangbusing asini khwaidagi yamna asi America USA haina khangnariba mafam asibu colonize tawduna resource ke amu ka hena lokthoklamaba hairiba kangbu asigani ngasi ekoina American haina khangnariba miyoi asigi maikaidagi lan soknaduna ningtamba fangkriba asisu Europe dagi lakiba European settlers sing asina lakpa matamda makhoi khakta laklamde mafam asida makoina karbar tawba nungainaba lalon itik tawba nungainaba posai sing thanabagi damakta Africa dagi miyoi ke ama masana yazadana namna faduna poraklaba matungda slave oina mafam asida makoigi dabakta thabak suhalamki yana anboina 1619 da Virginia hairiba mafam asida Africa dagi slave sing porakpa hauki matawasum tawduna masigi makha tarakpa century ani rom fawba Africa dagi adukimatik yamlaba miyosing asibu faduna poraklaba maptungda hairiba mafam asida European miyosing asina lalon itik tawnabagi damakta pothokliba polamsing asi thahanba masibu yengsinhanba amasung makoigi damakta thabak kaya ama suhanduna makoi asi slave oina adamak thamlamki maru oina southern thangba colony sing da lairamba Africa dagi porakiba miyosing asina
ꯂꯦꯕꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯁꯤ ꯁꯨꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯑꯃꯦꯔꯤꯀꯟ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯃꯈꯣꯏꯗ ꯌꯥꯝꯅ ꯆꯥꯎꯅ ꯗꯤꯄꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯍꯧꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯥ ꯁꯟ ꯌꯣꯛꯄꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯄꯪꯂꯩꯗ ꯂꯩꯖꯁꯅꯨ ꯍꯥꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯇꯧꯕꯤꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯉꯁꯤꯁꯨ ꯄꯨꯋꯥꯔꯤꯒꯤ ꯂꯃꯥꯏꯗ ꯃꯌꯦꯛ ꯂꯥꯅ ꯏꯗꯨꯅ ꯂꯩꯔꯤ ꯑꯃꯦꯔꯤꯀꯥꯒꯤ ꯀꯣꯂꯣꯅꯤ ꯀꯌꯥ ꯑꯃ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯦꯔꯤꯀꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯂꯥꯛꯇꯨꯅ ꯗ ꯑꯃꯦꯔꯤꯀꯥꯟ ꯔꯤꯚꯣꯂꯨꯁꯟ ꯂꯥꯛꯄ ꯍꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯖꯨꯂꯥꯏ 4, 1776ꯗ ꯅꯤꯡꯇꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯄꯦꯔꯤꯁ 1783ꯗ ꯕ꯭ꯔꯤꯇꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ USA ꯑꯁꯤ ꯅꯤꯡꯇꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃꯁꯨ ꯂꯥꯛꯈꯤ ꯃꯇꯝ ꯀꯨꯏꯅ ꯅꯤꯡꯇꯝꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯃꯨꯞꯃꯦꯟ ꯑꯃ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯐꯣꯔꯝ ꯇꯧꯕ ꯍꯧꯔꯛꯇꯨꯅ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯄꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯄꯥꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯆꯥꯎꯊꯣꯛꯄ ꯍꯧꯔꯛꯈꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯃꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯂꯛꯈꯤꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝ ꯑꯁꯤ ꯆꯥꯎꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯒꯤ ꯇꯛꯊꯣꯛꯄꯤꯈꯤ ꯇꯥꯟꯊꯣꯛꯄꯤꯈꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯈꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝ ꯑꯁꯤ ꯆꯥꯎꯊꯣꯛꯇꯨꯅ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯂꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯑꯆꯧꯕ ꯂꯥꯟꯐꯝ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯦꯀꯝꯁꯤꯁ ꯋꯥꯔ 1881ꯗꯒꯤꯅ 1830 ꯀ꯭ꯔꯤꯛ ꯋꯥꯔ ꯁꯦꯃꯤꯅꯣꯜ ꯋꯥꯔꯁ ꯑꯃꯁꯨꯡ ꯕ꯭ꯂꯦꯛ ꯍꯣꯛ ꯋꯥꯔꯅꯆꯤꯡꯕ ꯑꯁꯤ ꯄꯟꯕ ꯌꯥꯏ 1830ꯗ ꯂꯩꯈꯤꯕ US ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯏꯟꯗꯤꯌꯟ ꯔꯤꯃꯨꯚꯦꯜ ꯑꯦꯛ 1830ꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯎꯊ ꯋꯦꯁꯇꯔꯟ ꯊꯪꯕꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯁꯤꯕꯨ ꯅꯝꯐꯨꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯍꯣꯡꯗꯣꯛꯇꯨꯅ ꯔꯤꯂꯣꯀꯦꯠ ꯇꯧꯍꯟꯈꯤꯕ ꯑꯗꯨꯒ ꯀꯌꯥ ꯑꯃꯕꯨꯅ ꯔꯤꯖꯔቬꯁꯟ ꯁꯤꯁꯇꯦꯝꯒꯤ ꯃꯈꯥꯗ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯕ ꯊꯥꯛ ꯑꯃꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯃꯐꯝ ꯑꯃꯗ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯕ ꯈ꯭ꯔꯤꯁꯇꯣꯐꯔ ꯀꯂꯝꯕꯁꯅ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯗꯤꯁꯀꯣꯚꯔ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯌꯨꯔꯣꯞꯇꯒꯤ ꯂꯥꯛꯈꯤꯕ ꯀꯣꯂꯣꯅꯥꯏꯖꯔ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝ ꯑꯃꯠꯇ ꯐꯥꯎꯕ ꯁꯣꯛꯅꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯗ ꯄꯣꯔꯛꯄ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯌꯥꯎꯔꯛꯄ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯂꯥꯏꯅꯥꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯅꯦꯇꯤꯚ ꯑꯃꯦꯔꯤꯀꯟꯁ ꯀꯌꯥ ꯑꯃ ꯃꯗꯨꯒꯤ ꯑꯣꯏꯕ ꯏꯝꯃ꯭ꯌꯨꯅꯤꯇꯤ ꯑꯗꯨ ꯂꯩꯇꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯂꯥꯏꯅꯥꯁꯤꯡ ꯁꯟꯗꯣꯛꯇꯨꯅ ꯁꯤꯈ꯭ꯔꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯣꯂꯣꯅꯤ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯃꯇꯝꯗ ꯇꯞꯅ ꯇꯞꯅ ꯂꯧꯁꯤꯟꯕ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯧꯁꯤꯟꯈꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯅ ꯐꯣꯔꯝ ꯇꯧꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯥꯟꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯑꯣꯏꯁꯤꯡ ꯅꯦꯇꯤꯚ ꯑꯃꯦꯔꯤꯀꯟ ꯀꯌꯥ ꯑꯃꯕꯨ ꯍꯥꯠꯇꯨꯅ ꯇꯥꯟꯊꯣꯛꯄꯤꯈꯤ ꯃꯇꯝ ꯑꯗꯨꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯍꯤꯡꯍꯧꯔꯕ ꯃꯇꯝ ꯑꯗꯨꯒꯤ ꯏꯍꯧꯁꯤꯡꯗ ꯂꯦꯝꯍꯧꯔꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯉꯁꯤꯃꯛ USA ꯍꯥꯏꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯁꯨꯄꯔ ꯄꯋꯥꯔꯅꯤ ꯍꯥꯏꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯆꯠꯂꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯈꯜꯂꯤꯕꯅꯤ ꯍꯥꯏꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯔꯥꯏꯠ ꯐꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕ ꯉꯁꯤꯁꯨ ꯂꯦꯞꯇ꯭ꯔꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯜꯆꯔ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯁꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ USA ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯃꯦꯔꯤꯀꯟ ꯀꯟꯇꯤꯅꯦꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯈꯨꯟꯗꯥꯕ ꯍꯧꯔꯛꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁꯝꯂꯞꯄ ꯋꯥꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯋꯥꯐꯝ ꯑꯃꯗ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯃꯁꯤ ꯐꯥꯎꯕ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯪꯉꯤ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ WhatsApp ꯁ꯭ꯇꯦꯇꯁꯇ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯌꯧꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯇꯕꯨ ꯚꯤꯗꯤꯑꯣ ꯗꯥꯎꯟꯂꯣꯗ ꯇꯧꯗꯨꯅ ꯑꯃꯨꯛꯀ ꯂꯣꯒꯣ ꯍꯥꯞꯆꯤꯟꯗꯨꯅ ꯏꯁꯥꯒꯤ ꯁꯥꯗꯨꯅ ꯊꯥꯒꯠꯄꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯗꯨꯗꯤ ꯇꯧꯕꯤꯗꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤ ꯂꯩꯔꯤꯕ ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯁꯤꯗ ꯄ꯭ꯔꯣꯇꯦꯛꯇꯔ ꯑꯣꯐ ꯗ ꯐ꯭ꯔꯤ ꯋꯥꯔꯜ ꯁꯤꯁꯇꯦꯝꯅꯤ ꯍꯥꯏꯗꯨꯅ ꯁꯨꯄꯔ ꯄꯋꯥꯔ ꯀꯟꯇ꯭ꯔꯤꯅꯤ ꯍꯥꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯗꯤꯛꯇꯦꯠ ꯇꯧꯔꯤ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯛꯁꯇ ꯇꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯂꯣꯟ ꯃꯛꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ USꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯌꯥꯅꯔꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯗ ꯃꯍꯥꯛꯀꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯗꯤꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯤꯍꯟ ꯈꯪꯍꯟꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ USꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯀꯌꯥ ꯑꯃꯕꯨ ꯗꯤꯄꯣꯔꯠ ꯇꯧꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯍꯧꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ
ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯄꯨ ꯑꯁꯤ USAꯗ ꯂꯥꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯀꯣꯟꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯂꯨꯆꯤꯡꯕ ꯀꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯄꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯤ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯆꯂꯥꯏꯔꯤꯕ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯃꯁꯛ ꯅꯥꯏꯅ ꯄꯋꯥꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯧꯔꯛꯄ ꯅꯠꯇꯦ ꯂꯣꯏꯂꯝ ꯁꯟꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯨꯔꯣꯞꯇꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯌꯥꯝꯕꯅꯤ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯟꯕ ꯈꯨꯃꯟꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯅ ꯉꯁꯤ ꯋꯥꯔꯜꯗ ꯑꯁꯤꯒꯤ ꯁꯨꯄꯔ ꯄꯋꯥꯔꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯈꯨꯟꯗꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯝꯂꯞꯄ ꯍꯤꯁꯇ꯭ꯔꯤ ꯌꯦꯡꯃꯤꯟꯅꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯃꯦꯔꯤꯀꯥꯟ ꯀꯟꯇꯤꯅꯦꯟꯠꯀꯤ ꯅꯣꯔꯗꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯛꯈꯤꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯐꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ 1492 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗꯗꯤ ꯅꯦꯇꯤꯚ ꯑꯃꯦꯔꯤꯀꯥꯟꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯏꯔꯣꯀ꯭ꯋꯤꯁ, ꯆꯦꯔꯣꯀꯦ, ꯅꯥꯚꯥꯖꯣ, ꯁ꯭ꯋꯦꯛꯁ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯇ꯭ꯔꯥꯏꯕꯦꯜ ꯐꯨꯔꯨꯞꯁꯤꯡꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯟꯅꯗꯕ ꯂꯣꯟ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯀꯜꯆꯔꯁꯤꯡ ꯂꯩꯔꯝꯃꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯣꯏ ꯃꯁꯦꯜ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝꯁꯤꯡ ꯂꯩꯔꯝꯕꯒꯤ ꯑꯣꯏꯕ ꯔꯦꯀꯣꯔꯗ ꯅꯤꯡꯊꯤꯖꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯈꯤꯕꯁꯤ 1492ꯒꯤ ꯆꯍꯤ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯑꯦꯛꯁꯄ꯭ꯂꯣꯔꯔ ꯈ꯭ꯔꯤꯁꯇꯣꯐꯔ ꯀꯂꯝꯕꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯕꯨ ꯊꯦꯡꯅꯈꯤꯕꯗꯒꯤꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯄꯗ ꯏꯍꯥꯟ ꯍꯥꯟꯅ ꯐꯣꯡꯗꯣꯛꯂꯝꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯁꯪꯕꯗꯅ ꯊꯜꯂꯕ ꯂꯩꯍꯥꯎꯅ ꯄꯤꯛ ꯊꯜꯂꯕ ꯃꯐꯝ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯈꯤꯕ ꯂꯝ ꯑꯗꯨꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯆꯤꯡ ꯌꯥꯝꯅ ꯂꯩꯇꯕ ꯑꯄꯥꯛꯄ ꯃꯐꯝꯇꯅ ꯊꯜꯂꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯂꯩꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯁꯩꯊꯥꯔꯝꯈꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯤꯕ ꯆꯠꯅꯕꯤ ꯑꯁꯤꯗ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯈꯜꯂꯨꯗꯕ ꯀꯌꯥ ꯑꯃ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯇꯦꯛꯅꯣꯂꯣꯖꯤꯗ ꯈꯔ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯈ꯭ꯔꯕ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯣꯏꯂꯝ ꯁꯟꯗꯣꯛꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯣꯂꯣꯅꯤ ꯀꯌꯥ ꯑꯃ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯄ ꯈꯣꯡꯊꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁ꯭ꯄꯦꯅꯤꯁ, ꯗꯆ, ꯏꯪꯂꯤꯁ ꯑꯃꯁꯨꯡ ꯐ꯭ꯔꯦꯟꯆ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯍꯧꯔꯛꯈꯤ ꯌꯨꯔꯣꯞꯇꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏ ꯃꯈꯜ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯍꯥꯎ ꯂꯩꯔꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯪꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤꯕꯨ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯇ꯭ꯔꯦꯗ ꯇꯧꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯐꯝ ꯐꯖ ꯐꯖꯕ ꯂꯩꯕ ꯅꯨꯡꯉꯥꯏꯒꯗꯕ ꯀꯌా ꯑꯃ ꯊꯤꯗꯣꯛꯇꯨꯅ ꯃꯈꯣꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯍꯧꯖꯤꯜꯂꯛꯈꯤ ꯁ꯭ꯄꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯒꯤ ꯂꯥꯛꯈꯤꯕ ꯁ꯭ꯄꯦꯅꯤꯁ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯁꯥꯎꯊ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛ ꯑꯃꯁꯨꯡ ꯉꯁꯤ ꯑꯩꯈꯣꯏꯅ ꯐ꯭ꯂꯣꯔꯤꯗꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯁꯤꯜꯂꯛꯈꯤ ꯐ꯭ꯔꯦꯟꯁꯇꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯁꯤꯁꯤꯄꯤ ꯇꯨꯔꯦꯟꯒ ꯅꯛꯅꯕ ꯑꯃꯁꯨꯡ ꯀꯦꯅꯥꯗꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯁꯟꯗꯣꯛꯇꯨꯅ ꯈꯨꯟꯗꯥꯕ ꯍꯧꯈꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯗꯆ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅ꯭ꯌꯨ ꯑꯦꯝꯁꯇꯔꯗꯥꯝ ꯉꯁꯤ ꯅ꯭ꯌꯨ ꯌꯣꯔꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯈꯣꯏꯅ ꯍꯧꯗꯣꯛꯈꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯄꯤꯔꯝꯈꯤꯕ ꯑꯁꯤ ꯏꯪꯂꯟꯗꯒꯤ ꯂꯥꯛꯈꯤꯕ ꯏꯪꯂꯤꯁ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯤ 1607ꯗ ꯃꯈꯣꯏꯅ ꯖꯦꯝꯁ ꯇꯥꯎꯟ ꯍꯥꯏꯗꯨꯅ ꯚꯔꯖꯤꯅꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯃ ꯍꯧꯗꯣꯛꯂꯝꯈꯤ 1620ꯗ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯄ꯭ꯂꯦꯃꯥꯎꯟꯠꯇ ꯂꯩꯁꯤꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯤ 13 ꯑꯃꯁꯨꯡ ꯏꯁꯇꯔꯟ ꯊꯪꯕ ꯀꯣꯁꯇ ꯇꯞꯅ ꯇꯞꯅ ꯂꯩꯁꯤꯜꯂꯛꯈꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯕ꯭ꯔꯤꯇꯤꯁ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯉꯁꯤ ꯑꯃꯦꯔꯤꯀꯥ USA ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯂꯣꯅꯥꯏꯖ ꯇꯧꯗꯨꯅ ꯔꯤꯁꯣꯔꯁ ꯀꯌꯥ ꯑꯃꯕꯨ ꯀꯥ ꯍꯦꯟꯅ ꯂꯧꯊꯣꯛꯂꯝꯕ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯃꯦꯔꯤꯀꯥꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯅꯤꯡꯇꯝꯕ ꯐꯪꯈ꯭ꯔꯤꯕ ꯑꯁꯤꯁꯨ ꯌꯨꯔꯣꯞꯇꯒꯤ ꯂꯥꯛꯈꯤꯕ ꯌꯨꯔꯣꯄꯤꯌꯟ ꯁꯦꯇꯂꯔꯁꯤꯡ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯈꯛꯇ ꯂꯥꯛꯂꯝꯗꯦ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯀꯔꯕꯥꯔ ꯇꯧꯕ ꯅꯨꯡꯉꯥꯏꯅꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯅꯨꯡꯉꯥꯏꯅꯕ ꯄꯣꯠꯆꯩꯁꯤꯡ ꯊꯥꯅꯕꯒꯤꯗꯃꯛꯇ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯁꯥꯅ ꯌꯥꯖꯗꯅ ꯅꯝꯗꯅ ꯐꯥꯗꯨꯅ ꯄꯣꯔꯛꯂꯕ ꯃꯇꯨꯡꯗ ꯁ꯭ꯂꯦꯕ ꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤꯗꯃꯛꯇ ꯊꯕꯛ ꯁꯨꯍꯜꯂꯝꯈꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ 1619ꯗ ꯚꯔꯖꯤꯅꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯁ꯭ꯂꯦꯕꯁꯤꯡ ꯄꯣꯔꯛꯄ ꯍꯧꯈꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯦꯟꯆꯨꯔꯤ ꯑꯅꯤꯔꯣꯝ ꯐꯥꯎꯕ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯄꯣꯔꯛꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯌꯨꯔꯣꯄꯤꯌꯟ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯊꯥꯍꯟꯕ ꯃꯁꯤꯕꯨ ꯌꯦꯡꯁꯤꯟꯍꯟꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤꯗꯃꯛꯇ ꯊꯕꯛ ꯀꯌꯥ ꯑꯃ ꯁꯨꯍꯟꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯁ꯭ꯂꯦꯕ ꯑꯣꯏꯅ ꯑꯗꯨꯃꯛ ꯊꯝꯂꯝꯈꯤ ꯃꯔꯨꯑꯣꯏꯅ ꯁꯥꯎꯗꯔꯟ ꯊꯪꯕ ꯀꯣꯂꯣꯅꯤꯁꯤꯡꯗ ꯂꯩꯔꯝꯕ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯄꯣꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯦꯕꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯁꯤ ꯁꯨꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯑꯃꯦꯔꯤꯀꯟ ꯏꯀꯣꯅꯣꯃꯤ ꯑꯁꯤ ꯃꯈꯣꯏꯗ ꯌꯥꯝꯅ ꯆꯥꯎꯅ ꯗꯤꯄꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯄꯣꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯥ ꯁꯟ ꯌꯣꯛꯄꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯖꯔꯕ ꯃꯇꯨꯡꯗ
ꯄꯪꯂꯩꯗ ꯂꯩꯖꯁꯅꯨ ꯍꯥꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯇꯧꯕꯤꯈꯤꯕꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯉꯁꯤꯁꯨ ꯄꯨꯋꯥꯔꯤꯒꯤ ꯂꯃꯥꯏꯗ ꯃꯌꯦꯛ ꯂꯥꯅ ꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯀꯣꯂꯣꯅꯤ ꯀꯌꯥ ꯑꯃ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯦꯔꯤꯀꯥ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯂꯥꯛꯇꯨꯅ ꯗ ꯑꯃꯦꯔꯤꯀꯥꯟ ꯔꯤꯚꯣꯂꯨꯁꯟ ꯂꯥꯛꯄ ꯍꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯖꯨꯂꯥꯏ 4, 1776ꯗ ꯅꯤꯡꯇꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯄꯦꯔꯤꯁ 1783ꯗ ꯕ꯭ꯔꯤꯇꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ USA ꯑꯁꯤ ꯅꯤꯡꯇꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯑꯣꯟꯕ ꯑꯃꯁꯨ ꯂꯥꯛꯈꯤ꯫ ꯃꯇꯝ ꯀꯨꯏꯅ ꯅꯤꯡꯇꯝꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯃꯨꯞꯃꯦꯟ ꯑꯃ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯐꯣꯔꯝ ꯇꯧꯕ ꯍꯧꯔꯛꯇꯨꯅ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯄꯗ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯄꯥꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯆꯥꯎꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯃꯥꯟꯅꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯂꯛꯈꯤꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝ ꯑꯁꯤ ꯆꯥꯎꯊꯣꯔꯛꯄ ꯃꯇꯝꯗꯁꯨ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗꯒꯤ ꯇꯛꯊꯣꯛꯄꯤꯈꯤ, ꯇꯥꯟꯊꯣꯛꯄꯤꯈꯤ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯈꯤ꯫ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯝ ꯑꯁꯤ ꯆꯥꯎꯊꯣꯛꯇꯨꯅ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯂꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯑꯆꯧꯕ ꯂꯥꯟꯐꯝ ꯈꯔ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯦꯀꯝꯁꯤꯁ ꯋꯥꯔ 1881ꯗꯒꯤꯅ 1830, ꯀ꯭ꯔꯤꯛ ꯋꯥꯔ, ꯁꯦꯃꯤꯅꯣꯜ ꯋꯥꯔꯁ ꯑꯃꯁꯨꯡ ꯕ꯭ꯂꯦꯛ ꯍꯣꯛ ꯋꯥꯔꯅꯆꯤꯡꯕ ꯑꯁꯤ ꯄꯟꯕ ꯌꯥꯏ꯫ 1830ꯗ ꯂꯩꯈꯤꯕ US ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯏꯟꯗꯤꯌꯟ ꯔꯤꯃꯨꯚꯦꯜ ꯑꯦꯛ 1830ꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯎꯊ ꯋꯦꯁꯇꯔꯟ ꯊꯪꯕꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯁꯤꯕꯨ ꯅꯝꯐꯨꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯍꯣꯡꯗꯣꯛꯇꯨꯅ ꯔꯤꯂꯣꯀꯦꯠ ꯇꯧꯍꯟꯈꯤꯕ ꯑꯗꯨꯒ ꯀꯌꯥ ꯑꯃꯕꯨꯅ ꯔꯤꯖꯔቬꯁꯟ ꯁꯤꯁꯇꯦꯝꯒꯤ ꯃꯈꯥꯗ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯍꯟꯊꯕ ꯊꯥꯛ ꯑꯃꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯃꯐꯝ ꯑꯃꯗ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯕ꯫ ꯈ꯭ꯔꯤꯁꯇꯣꯐꯔ ꯀꯂꯝꯕꯁꯅ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯗꯤꯁꯀꯣꯚꯔ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯌꯨꯔꯣꯞꯇꯒꯤ ꯂꯥꯛꯈꯤꯕ ꯀꯣꯂꯣꯅꯥꯏꯖꯔ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝ ꯑꯃꯠꯇ ꯐꯥꯎꯕ ꯁꯣꯛꯅꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯗ ꯄꯣꯔꯛꯄ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯌꯥꯎꯔꯛꯄ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯂꯩꯅꯥꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯅꯦꯇꯤꯚ ꯑꯃꯦꯔꯤꯀꯟꯁ ꯀꯌꯥ ꯑꯃ ꯃꯗꯨꯒꯤ ꯑꯣꯏꯕ ꯏꯝꯃ꯭ꯌꯨꯅꯤꯇꯤ ꯑꯗꯨ ꯂꯩꯇꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯂꯩꯅꯥꯁꯤꯡ ꯁꯟꯗꯣꯛꯇꯨꯅ ꯁꯤꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯣꯂꯣꯅꯤ ꯑꯁꯤ ꯁꯟꯗꯣꯔꯛꯄ ꯃꯇꯝꯗ ꯇꯞꯅ ꯇꯞꯅ ꯂꯧꯁꯤꯟꯕ ꯃꯇꯝꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯧꯁꯤꯟꯈꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯅ ꯐꯣꯔꯝ ꯇꯧꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯥꯟꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯑꯣꯏꯁꯤꯡ ꯅꯦꯇꯤꯚ ꯑꯃꯦꯔꯤꯀꯟ ꯀꯌꯥ ꯑꯃꯕꯨ ꯍꯥꯠꯇꯨꯅ ꯇꯥꯟꯊꯣꯛꯄꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯍꯤꯡꯍꯧꯔꯕ ꯃꯇꯝ ꯑꯗꯨꯒꯤ ꯏꯍꯧꯁꯤꯡꯗ ꯂꯦꯝꯍꯧꯔꯕ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯉꯁꯤꯃꯛ USA ꯍꯥꯏꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯁꯨꯄꯔ ꯄꯋꯥꯔꯅꯤ ꯍꯥꯏꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯆꯠꯂꯤꯕꯅꯤ, ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯤꯑꯣꯏꯕꯒꯤꯗꯃꯛꯇ ꯈꯜꯂꯤꯕꯅꯤ ꯍꯥꯏꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯇ꯭ꯔꯥꯏꯕꯦꯜ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯔꯥꯏꯠ ꯐꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕ ꯉꯁꯤꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯃꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯜꯆꯔ ꯑꯃꯁꯨꯡ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ USA ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯃꯦꯔꯤꯀꯟ ꯀꯟꯇꯤꯅꯦꯟꯠꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯈꯨꯟꯗꯥꯕ ꯍꯧꯔꯛꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁꯝꯂꯞꯄ ꯋꯥꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯋꯥꯐꯝ ꯑꯃꯗ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯃꯁꯤ ꯐꯥꯎꯕ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯐꯪꯉꯤ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ WhatsApp ꯁ꯭ꯇꯦꯇꯁꯇ ꯁꯦꯌꯔ ꯇꯧꯕꯤꯌꯨ, ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯌꯧꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ꯫ ꯇꯧꯕꯇꯕꯨ ꯚꯤꯗꯤꯑꯣ ꯗꯥꯎꯟꯂꯣꯗ ꯇꯧꯗꯨꯅ ꯑꯃꯨꯛꯀ ꯂꯣꯒꯣ ꯍꯥꯞꯆꯤꯟꯗꯨꯅ ꯏꯁꯥꯒꯤ ꯁꯥꯗꯨꯅ ꯊꯥꯒꯠꯄꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯗꯨꯗꯤ ꯇꯧꯕꯤꯗꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤ ꯂꯩꯔꯤꯕ ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯁꯤꯗ ꯄ꯭ꯔꯣꯇꯦꯛꯇꯔ ꯑꯣꯐ ꯗ ꯐ꯭ꯔꯤ ꯋꯥꯔꯜ ꯁꯤꯁꯇꯦꯝꯅꯤ ꯍꯥꯏꯗꯨꯅ ꯁꯨꯄꯔ ꯄꯋꯥꯔ ꯀꯟꯇ꯭ꯔꯤꯅꯤ ꯍꯥꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯗꯤꯛꯇꯦꯠ ꯇꯧꯔꯤ꯫ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯛꯁꯇ ꯇꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯂꯣꯟ ꯃꯁꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛ USꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯌꯥꯅꯔꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃ ꯁꯦꯝꯂꯛꯄ ꯃꯇꯝꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯗ ꯃꯍꯥꯛꯀꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯗꯤꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯤꯍꯟ ꯈꯪꯍꯟꯕ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛ USꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯀꯌꯥ ꯑꯃꯕꯨ ꯗꯤꯄꯣꯔꯠ ꯇꯧꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯍꯧꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯃꯄꯨ ꯑꯁꯤ USAꯗ ꯂꯥꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯀꯣꯟꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯂꯨꯆꯤꯡꯕ ꯀꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯄꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯆꯂꯥꯏꯔꯤꯕ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯅꯠꯇ꯭ꯔꯒꯅ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯃꯁꯛ ꯅꯥꯏꯅ ꯄꯋꯥꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ
amata America hairiba mafam asidagi haurakpa natte loilam sandoknabagidamakta Europe-dagi lakiba miyoisingna ayambani khudingmak pungan Khuman anauba video amada amukka na taran okjuri ngasigi oiba video asida United States of America haina ngasi world asigi support power ni haina leiriba country asida khundarakliba miyoising asigi oiba samlapa history yengbinasi ngasi aikoina United States of America haina khangnariba American continent gi northern thangba sarukta leiriba country asi chahi lising kayagi mamangdagi tribal miyoi kaya amana khundaduna leirakkiba mafam amakangni hairiba mafam asida leiramba mafam asigi yellow mi oiriba indigenous miyoising asi 1492 fogbugi mamangdadi native American sing asi maru oina Iroquois Cherokee Navajo Sioux amasung makal makha kayagi oiba tribal group singni matam aduda leiramliba tribal miyoising adu makoigi oiba tongan tonganba manadaba lon kaya ama leirammi tongan tonganba makal makha kayagi oiba culture sing leirammi tongan tonganba makoi masel oina hingminaba yanabagi damakta makal makha kayagi oiba political system sing leirambagi oiba record ningtijana leiri hairiba mafam asida khundaduna leiriba miyoising asida khwaidagi yamna chawba awonba ama lakibasi 1492 gi chahi asida European explorer Christopher Columbus hairiba miyoi asina mafam asibu thengnakibadagini mahangna mafam asi yorukpada iyana na phongdoklamba wafam asi hairiba mafam asi asangbadana thallaba layawna pik thallaba mafam amakhakni aikoina lakiba lam adudagi adukimatik yamna manadaba ching yamna leitaba apakpa mafam tana thallaba ayingba nungsit sitpa leiba yamna nungaigadaba mafam amani haiduna saitaramki masigi makha tarakpasidi hairiba mafam asigi oina matam kuinedagi leirakliba chanaba asida pungon onkre mafam asida leiramliba miyoisingna amukta fawba khalludaba kaya ama lakhi matam aduda leiramba technology da khara yamna advance oikraba European countries sing asigi maikaidagi makoigi oiba loilam sandoknaba tongan tongan ba colony kaya ama lokshinnabagi damakta chatharakba khongthang singi manungda Spanish, Dutch, English amasung French miyoi kaya ama hairiba mafam asida lakba horakki Europe-dagi lakiba miyoi makhal kaya sing asigi maikaidagi lehau leiraba mafam asidagi fangliba potok sing asibu lalon itik tauba trade taubadagi hendoktuna mafam phajaba leiba nungaigadaba kaya ama chidoktuna makoina khunda leita bhausilakki Sphere country lakiba sing asigi America gi southwestern thangba saruk amasung ngasi aikoina Florida haira khangnariba mafam asida khunda selakki France dagi lakiba miyoising asigi maikaidagi Mississippi Turen ga naknaba amasung Canada gi mafam kaya amada sandoktuna khundaba hauki machiga chap manana das miyoi kaya amagi maikaidagi su New Amsterdam ngasi New York haina khangnariba mafam asi makoina haudokhibani makoising asigi manungda khwaidagi yamna chawba impact piramkhiba asi England dagi lakiba English miyoising asini 1607 da makoina Jamestown haiduna Virginia hairiba mafam asida ama haudoklamki 1620 da miyamlaba miyoi kaya ama laktuna Plymouth leisilakki masigi makha chatharakpo oina British colony taraga humdoi amasu eastern thangba coast tapna tapna leisilakki lakriba miyoising asigi maraktagi British kangbusing asini khwaidagi yamna asi America USA haina khangnariba mafam asibu colonize tawduna resource kaya amu ka hena loktoklamba hairiba kangbu asigani ngasi ekoina American haina khangnariba miyoi asigi maikaidagi lan soknaduna ningtamba fangkriba asisu Europe-dagi lakiba European settlers sing asina lakpa matamda makhoi khakta laklamde mafam asida makoina karbar tawba nungainaba lalon itik tawba nungainaba posai sing thanabagi-damakta Africa-dagi miyoi kaya ama masana yazadana namnana faduna poraklaba matungda slave oina mafam asida makoigi-dabakta thabak suhalamki yana anboina 1619 da Virginia hairiba mafam asida Africa-dagi slave sing porakpa hauki mataw asum tawduna masigi makha tarakpa century anirom fawba Africa-dagi adukimatik yamlaba miyoising asibu faduna poraklaba maptungda hairiba mafam asida European miyoising asina lalon itik tawnabagi-damakta puthokliba polamsing asi thahanba masibu yengsinhanba amasung makoigi-damakta thabak kaya ama suhanduna makoi asi slave oina adamak thamlamki maru oina southern thangba colonies singda leiramba Africa-dagi porakkiba miyoising asina level-gi oiba thaba asi suraba matungda matam adugi oina leiramliba American economy asi makoidi yamna chawna depend tawduna leiribani tawbatabu porakliba miyoising adu sa san yokpagumna karigumba khara pijaraba matungda pangleida leijajanu haina adukimatik yamna tamthina tawbikibagi oiba wari kaya ama ngasisu puwarigi lamaida mayeklana iduna leiri America gi colony kaya ama British control da leirakliba asi matamgi matung inna America haiba wakalon ama laktuna makoigi oiba tonganba country ama gi oiba wakalon laktuna the American Revolution lakpa haurukraba matungda
America hairiba country asi July 4, 1776 da ningtamba country amani haiduna lauthokraba matungda Treaty of Paris 1783 da Britain gi maikei USA asi ningtamba country amani haiduna recognize tawraba matungda landfam adu loisinkraba matung asida mafam asigi oina yamna chawba onba amasu lakhi matam kuina ningtamnabagi damakta yamna chawba movement ama laikraba matungda United States of America hairiba country asi form tawba horaktuna country amagi oiba lambi amada changsinba horakpada mafam asigi oina khundadina leiriba miyosing asigi maikei nongsu maikei pangna makoigi oiba lam asi tapna tapna chawtokpa horakki makhal makha kayagi oina manadraba miyoi kya amana punsinduna semlakkiba United States of America hairiba country asigi khundaduna leiriba miyoi asina makoigi oiba lam asi chawthorakpa matamdasu hairiba mafamsing aduda maru oina western thangba sarukta khundaduna leiramba tribal miyoi kya ama hairi mafamsing aduda ki takthokpigi tanthokpigi aduki matik yamna tamchina hatokhi USA gi maikei naunu lakiba miyosing adugi maikei makoigi oiba lam asi chawthoktuna country ama semlaknabagi damakta sangselakliba khongthang aduda thengnakiba achauba lanfam khara haiba taragadi Tecumseh's War 1881 dagin 1830 Creek War Seminole Wars amasung Black Hawk War na singba asi panba yai 1830 da laikiba US government ki oiba policy Indian Removal Act 1830 gi matung ina Southwestern thangbada leiriba tribesing asibu nampuda makoigi oiba mafamsing asi hongdoktura relocate tawhankiba aduga kaya amabuna reservation system gi makada makoi asi yamna hanthaba thak amada phajin punchiduna mafam amada yomsinduna thamba Christopher Columbus na America hairiba mafam asi hek discover tawramlaba matungda Europe taki lakiba colonizer kayasing asina lakpa matamda karigumba landfam amata fawba soknadringaida makoida porakpa makoigi masada yaurukpa makhal makha kayagi oiba lainasing asina maram oiduna mafam asida leiramba Native Americans kaya ama madugi oibi immunity adu leitabana aduki matik yamlaba lainasing sandoktuna sikrabani masigi makha tarakpada amuk makoigi oiba colony asi sandorakpa matamda tapna lausinba matamgi oina adumak lausitkibadagi hendoktuna America hairiba country asina United States of America haina form tawduna country ama oirakpa matamda makoigi oiba expansion gi oiba process asida aduki matik yamlaba tribal miyosing Native American kaya amabu hatuna tanthokpiki matam adugi lanfam aduda hingauraba matam adugi hausingda lemhauraba tribal miyoi kya ama ngasimak USA hairiba malem asigi super power ni haiduna democratic principle da chatlibani khwaidiki yamna miyoibagi damakta khallibani haiba country asida tribal miyoi kya amana makoigi right fangnabagi damakta lantengnaba ngasi su lepti mafam kya amada makoigi hana leiramba matam amada leiramba makoigi oiba culture amasung punsi mahing adu amuk na hunana hanjinnabagi damakta yamna kana honari masini ngasi aikone USA haina khangnariba American continent gi manung channa leiba yamna mapangal kallaba country asigi oina matau karam tawduna miyosing khundaba horakki haibigi oiba samlappa wari video asi loiba fawwi yengbirakliba itininaw singda wafam amada thamjage madudi masi fawwi yenglakpa matamda karigumba kanaba kharadang oirabasu phangi haina khanba taragadi adom gi WhatsApp status ta share tawbiyu atopa miyosingdasu yohan kinabagi damakta tawbatabu video download tawduna amukka logo hapchinduna isagi saduna thagatpagi oiba thaba adudi tawbidanabagi damakta ningsingjari ngasi leiriba world order asida protector of the free world system ni haiduna superpower country ni hairiba United States of America asigi maikei digi malem asigi leiriba country khudingma asibu dictate tawri country asigi oiba politics ta taba matamda hauji ikui kuidringai gi matam asida malem asigi khwaidi yamna sinjau paiba Elon Musk hairiba miyoi asiga Donald Trump hairiba hauji US ki president oiriba miyoi asiga yanaraktabadagi mahaki oiba tonganba political party ama semlakpa matamda Donald Trump ki maikei digi hairiba miyoi asibu South Africa da mahaki horokpam oiriba mafam asida deport tawgani haibigi oiba kihan khanganba nakal amarom hauji US ki president oiriba illegal immigrants kaya amabu deport tawriba Donald Trump hairiba miyoi asisu USA hairiba tida haurakkiba natte mapa mapu asi USA da laktuna laikraba matungda mahak asi kona lakibani haiduna atopa luchingba kaya ki maikei digi su Donald Trump bu nahuna ningsinghalli adabu masida ikoina khangadaba wafam ama haiba taragadi ngasi United States of America hairiba country asibu chalairiba economically natragana politically masak naina power da leiriba miyosing asi amata America hairiba mafam asidagi haurakpa natte loilam sandoknabagi damakta Europe dagi lakiba miyosing na ayambani khudingmak pungan Khuman anawa video amada amukana taran okjuri ngasigi oiba video asida United States of America haina ngasi world asigi super power ni haina leiriba country asida khundarakliba miyosing asigi oiba samlapa history yengbinasi
ngasi aikoina United States of America haina khangnariba American continent gi northern thangba sarukta lairiba country asi chahi lisin kaya gi mamangdagi tribal miyoi kaya amana khunda aduna lairakkiba mafam amakhangni hairiba mafam asida lairamba mafam asigi yellow mi oiriba indigenous miyosing asi 1492 fogbugi mamangdadi native American sing asi maru oina Iroquois Cherokee Navajo Sioux amasung makhal makha kaya gi oiba tribal group singni matam aduda lairamliba tribal miyosing adu makoy gi oiba tongan tongan ba manadaba lon kaya ama lairammi tongan tongan ba makhal makha kaya gi oiba culture sing lairammi tongan tongan ba makoy masel oina hingminaba yanabagi damakta makhal makha kaya gi oiba political system sing lairambagi oiba record ningtizana lairi hairiba mafam asida khunda aduna lairiba miyosing asida khwaidagi yamna chawba awonba ama lakibasi 1492 gi chahi asida European explorer Christopher Columbus hairiba miyoy asina mafam asibu thengnakibadagini mahangna mafam asi yorukpada iyana na phungdoklamba wafam asi hairiba mafam asi asangbadana thallaba layhauna pik thallaba mafam amakhakni aikoina lakiba lam adudagi adukimatik yamna manadaba ching yamna leitaba apakpa mafam tana thallaba ayingba nungsit sitpa leibe yamna nungaigadaba mafam amani haiduna saitaramki masigi makha tarakpasidi hairiba mafam asigi oina matam kuinedagi leirakliba chanaba asida pungon onkre mafam asida leiramliba miyosingna amukta fawba khalludaba kaya ama lakhi matam aduda leiramba technology da khara yamna advance oikraba European countries sing asigi maikaidagi makoigi oiba loilam sandoknaba tongan tongan ba colony kaya ama lokshinnabagi damakta chatharakba khongthang singi manungda Spanish, Dutch, English amasung French miyoi kaya ama hairiba mafam asida lakba horakki Europe dagi lakiba miyoi makhal kaya sing asigi maikaidagi lehau leiraba mafam asidagi fangliba potok sing asibu lalon itik tawba trade tawba dagi hendoktuna mafam phajaba leiba nungaigadaba kaya ama chidoktuna makoina khunda leitaba hausilakki Spain hairiba country asidagi lakiba Spanish miyosing asigi maikaidagi America gi southwestern thangba saruk amasung ngasi aikoina Florida haira khangnariba mafam asida khunda selakki France dagi lakiba miyosing asigi maikaidagi Mississippi Turenga naknaba amasung Canada gi mafam kaya amada sandoktuna khundaba hauki machiga chap manana das miyoy kaya amagi maikaidagi su New Amsterdam ngasi New York haina khangnariba mafam asi makoina haudokhibani makoising asigi manungda khwaidagi yamna chawbu impact piramkhiba asi England dagi lakiba English miyosing asini 1607 da makoina Jamestown haiduna Virginia hairiba mafam asida ama hudoklamki 1620 da miyamlaba miyoy kaya ama laktuna Plymouth da laisilaki masigi makha chatharakpo oina British colony taraga humdoi amasu eastern thangba coast tapna tapna laisilaki lakliba miyosing asigi maraktagi British kangbusing asini khwaidagi yamna asi America USA haina khangnariba mafam asibu colonize tawduna resource kaya amu ka hena lokthoklamaba hairiba kangbu asigani ngasi ekoina American haina khangnariba miyoy asigi maikaidagi lan soknaduna ningtamba fangkriba asisu Europe dagi lakiba European settlers sing asina lakpo matamda makhoi khakta laklamde mafam asida makoina karbar tawba nungainaba lalon itik tawba nungainaba posai sing thanabagi damakta Africa dagi miyoy kaya ama masana yazadana namnana faduna poraklaba matungda slave oina mafam asida makoigi dabakta thabak suhalamki yana anboina 1619 da Virginia hairiba mafam asida Africa dagi slave sing porakpa hauki mataw asum tawduna masigi makha tarakpa century ani rom fawba Africa dagi aduki matik yamlaba miyosing asibu faduna poraklaba maptungda hairiba mafam asida European miyosing asina lalon itik tawnabagi damakta pothokliba polamsing asi thahanba masibu yengsinhanba amasung makoigi damakta thabak kaya ama suhanduna makoi asi slave oina adamak thamlamki maru oina southern thangba colony singda leiramba Africa dagi porakhiba miyosing asina labor gi oiba thaba asi suraba matungda matam adugi oina leiramliba American economy asi makoidi yamna chawna depend tawduna leiribani tawbatabu porakliba miyosing adu sa san yokpagumna karigumba khara pijaraba matungda pangleida leijazanu haina aduki matik yamna tamthina tawbikhibagi oiba wari kaya ama ngasisu puwarigi lamaida mayeklana iduna leiri America gi colony kaya ama British ki control da leirakliba asi matamgi matung inna America haiba wakalon ama laktuna makogi oiba tonganba country ama gi oiba wakalon laktuna the American Revolution lakba horikraba matungda America hairiba country asi July 4, 1776 da ningtamba country amani haiduna lauthokraba matungda Treaty of Paris 1783 da Britain gi maikaidagi USA asi ningtamba country amani haiduna recognize tawraba matungda lanfam adu loisinkraba matung asida mafam asigi oina yamna chawba onba amasu lakhi
Matam kuina ning tamnabagidamagta yamna chawba movement ama laikraba matungda United States of America hairiba country asi form tawba hawraktuna country amagi oiba lambi amada changsinba hawrakbada mafam asigi oina khundaduna leiriba miyosing asigi maikeidigi nongsup maikei pangna makoigi oiba lam asi tapna tapna chawtokpa hawrakki makhal makha kayagi oina manadraba miyoi kaya amana punsinduna semlakkiba United States of America hairiba country asigi khundaduna leiriba miyoi asina makoigi oiba lam asi chawthorkpa matamdasu hairiba mafamsing aduda maru oina western thangba sarukta khundaduna leiramba tribal miyoi kaya ama hairi mafamsing aduda ki takthokpigi tanthokpigi aduki matik yamna tamchina hatokhi USA gi maikeidagi nauna lakiba miyosing adugi maikeidagi makoigi oiba lam asi chawthoktuna country ama semlaknabagi damakta sangselakliba khongthang aduda thengnakiba achauba lanfam khara haiba taragadi Tecumseh War 1881 dagin 1830 Creek War Seminole Wars amasung Black Hawk War na singba asi panba yai 1830 da laikiba US government ki oiba policy Indian Removal Act 1830 gi matung ina Southwestern thangba da leiriba tribes sing asibu nampu da makoi oiba mafam sing asi hongdoktura relocate tawhan kiba aduda kaya amabuna reservation system gi makada makoi asi yamna hanthaba thak amada fajin punchiduna mafam amada yomsinduna thamba Christopher Columbus na America hairiba mafam asi hek discover tawramlaba matungda Europe ta ki lakiba colonizer kaya sing asina lakpa matamda karigumba lanfam amata fawba songladringaida makoida porakpa makoigi masada yaurukpa makhal makha kaya gi oiba laina sing asina maram oiduna mafam asida leiramba Native Americans kaya ama madugi oibi immunity adu leitabana aduki matik yamlaba laina sing sandoktuna sikrabani masigi makha tarakpada amuk makoigi oiba colony asi sandorakpa matamda tapna laushinba matamgi oina adumak laushit kibadagi hendoktuna America hairiba country asina United States of America haina form tawduna country ama oirakpa matamda makoigi oiba expansion gi oiba process asida aduki matik yamlaba tribal miyosing Native American kaya amabu hatuna tanthokpiki matam adugi lanfam aduda hingauraba matam adugi ihawsingda lemhauraba tribal miyoi kaya ama ngasimak USA hairiba malem asigi super power ni haiduna democratic principle da chatlibani khwaidagi yamna miyoibagi damakta khallibani haiba country asida tribal miyoi kaya amana makoigi right fangnabagi damakta lanthengnaba ngasi su lepri mafam kaya amada makoigi hana leiramba matam amada leiramba makoigi oiba culture amasung punsi mahing adu amuk na honana hanjinnabagi damakta yamna kana honari masini ngasi aikoina USA haina khangnariba American continent gi manung channa leiba yamna mapangal kallaba country asigi oina matau karam tawduna miyoising khundaba hawrakki haibigi oiba samlappa wari video asi loiba fawwi yengbirakliba itininaw singda wafam amada thamjage madudi masi fawwi yenglakpa matamda karigumba kanaba kharadang oirabasu phangi haina khanba taragadi adom gi WhatsApp status ta share tawbiyu atopa miyoisingdasu yohan kinabagi damakta tawbatabu video download tawduna amukka logo hapchinduna isa gi saduna thagatpagi oiba thaba adudi tawbidanabagi damakta ningsingjari